ꯃꯕꯥꯅꯤꯒꯤ 20 days Exam ꯇꯥꯛꯀꯗꯕ syllabus ꯂꯣꯏꯁꯟꯈꯤꯕꯒꯤ party 1 2 3 Hello guys. Hi guys ꯑꯩꯒꯤ ꯍꯥꯏꯅꯤꯁꯦ ꯍꯥꯟꯅ ꯇꯥꯛꯀꯗꯕ ꯁꯥꯏꯀꯜꯁꯦ ꯀꯩꯅꯣ ꯑꯃꯈꯛꯅ ꯂꯧꯈ꯭ꯔꯒ ꯑꯃꯈꯛꯅ ꯊꯧꯔ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯍꯩꯇ꯭ꯔꯦ ꯁꯥꯏꯀꯜ ꯊꯧꯕ ꯌꯨꯇ꯭ꯌꯨꯕꯔꯅ ꯁꯥꯏꯀꯜ ꯊꯧꯕ celebration ꯇꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏ Hello guys, welcome back to my channel. Sigi video sidi aigi imanabi group khara hadi imanabi khara pullebako Manipurda punba imanabi siga ise hadi akoi close friend haidar close friend yam kuireba unadaba hadi akoi manga punba sida amakhakna hadi imanabi ani amadi mapana tamba hadi aina Bangalore tamme imanabi yakhana Delhi tamba ala Delhi tamba ga aiga sidi yam kuireba thengnadaba hadi 2021 da thengnabadagi handa thengnabane aduga hadi magi su suti matang taba aduga aigisu Manipurda laiba matang tabanena akoi unase na hairaga unabane bako aduga aigi YouTube channel ni oinasu hadi adu unabana metsida imanabi ang hana MU da mai mamanabi ka da taraga hadi 1k yoga base mi taret mutangaraga mana mamanabi ka da taraga komaga 1k hen kibagi hadi celebration ni nate bako hadi imanabi hoi lakpa kanda adu yauthokhibagisu harauba oina aduga akoi di first priority akoi punba sineba amakhakna exam laibagi pharak taba adumain taraga hadi punba khotpase kya ngamhodaba aduga mamang numit kharenda akoi ahum amadi pulleba ko ahum ama pullaga ani ama yahodaba khakna naba khotpa ga tawbuda ado handaki sidadi pulap pulle adugi video oidoineba ado jamna chago chaminaba khotpa adugi ka tawbane aduga hadi akoi student nina hadi class ka tawba khotpa Manipurda tawribaga ala tawbaga sika difference mayam si ubanina adugi su complain ngataneba ko hojiki keno sida hadi video sida akoi mayam ngang toi mayam se aduga aino adu mayam yeng tabio aduga IG channel se if you are seeing my channel for the first time please do like share subscribe my channel hadi noi mayam na di view di yengbiba aduga subscribe dem tawbiramdeba adu subscribe to tawbiram and thank you everyone for subscribing my channel like it has crossed 1k thank you so much I love you all aduna video makha tana yengminarase koi gang sure khongbi gangu only foods ne adu singju adagi hangwaiban singju mixer adagi sidina alu chop ke ka kai no khongju haidoro nate macaroni je sidang hapameba alu asram lo khangdreba film loraga wari liri yare ko akoi gi je pun je akoi chatlamdai gi maga prenaga aiga chatlamdai gi pun se na haina baneba aduga aigi YouTube ki dusu 1k lo yaukreba soidana yauthogreba adugi celebration haigadra khangdre gyan tadr natte punmane celebration tawthokkhre hayo aduisudi Hi guys. 1 2 3 Hello guys. Hi guys louder okay 1 2 3 Hi guys Welcome back to my channel. This is my girls akoi mga se ko khongbi na ko ba khoi hayo aduga khongbi number 1 na silare number 2 se ai ne 3 the C 4 5 se ani ne amhane dum ado khoi punje na pun bane ko anang ta hai re
ꯇꯧꯔꯦ ꯅꯪꯒꯤꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜꯅꯤꯅ ꯌꯥꯗ꯭ꯔꯒꯅ ꯌꯥꯗ꯭ꯔꯦꯗꯅ ꯗꯕꯤꯡ ꯇꯧꯔꯣ ꯌꯥꯗ꯭ꯔꯒꯗꯤ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯁꯜꯂꯣ ꯅꯪꯅ ꯃꯈꯣꯟ ꯂꯣꯏ ꯁꯥꯔꯒ ꯃꯃꯥ ꯍꯦꯛꯀꯤ ꯍꯥꯏꯅ ꯎꯁꯣꯞꯇꯒ ꯆꯥꯔꯒ ꯃꯃꯥꯗ ꯃꯃꯥ ꯍꯦꯛꯀꯤ ꯇꯧꯕꯗꯣ ꯀꯔꯤ ꯄꯨꯔꯛꯎꯔꯥ ꯂꯥꯁꯇ ꯅꯪ ꯚꯤꯗꯤꯑꯣꯁꯦ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤ ꯁꯣ ꯑꯣꯏꯊꯣꯛꯈꯤꯗꯅꯥꯕꯀꯣ ꯁꯦꯡꯕꯩꯁꯨ ꯁ꯭ꯀꯤꯠꯀ ꯃꯆꯥ ꯃꯆꯥꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯉꯥ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯌꯥꯎꯖꯔꯒꯦ ꯌꯥꯔꯣꯏꯌꯦ ꯁꯤ ꯃꯤꯁꯦ ꯅꯍꯥꯟꯁꯨ ꯏꯕꯨꯡꯉꯣ ꯆꯥꯔꯒ ꯁꯨꯃꯥꯏꯅ ꯀꯦꯃꯦꯔꯥ ꯐ꯭ꯔꯦꯝꯗꯒꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇꯣꯏꯗꯣ ꯈꯇꯧꯔꯦ ꯈꯇꯧꯔꯦ ꯀꯦꯟꯁꯤ ꯍꯥꯎꯕ꯭ꯔꯣ ꯃꯥꯁꯦ ꯍꯥꯎꯕ꯭ꯔꯣ ꯑꯩꯁꯤ ꯆꯥꯔꯤꯅꯦ ꯄ꯭ꯔꯤꯟꯁꯤꯁꯦ ꯇ꯭ꯔꯣꯃꯥ ꯅꯥꯏꯌꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯒ꯭ꯔꯣ ꯈꯪꯅꯕ ꯔꯤꯌꯦꯂꯤꯇꯤꯗꯣ ꯈꯪꯅꯕ ꯍꯥꯏꯔꯣ ꯊꯥ ꯀꯩꯗꯧꯕ ꯊꯥ ꯇꯔꯨꯛ ꯇꯥꯛꯀꯗꯕ ꯄꯩꯈꯥ ꯀꯩꯅꯣꯗꯣ ꯑꯩꯗꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯊꯥ ꯇꯔꯨꯛ ꯇꯥꯛꯀꯗꯕ ꯀꯩꯅꯣꯗꯣ ꯆꯪꯁꯤꯜꯂꯣ ꯑꯩ ꯍꯥꯏꯒꯦ ꯑꯩꯗꯤ ꯇꯝꯗꯕꯅꯤꯅ ꯌꯥꯏꯑꯕ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯕꯅꯤꯅ ꯌꯥꯏꯑꯕ ꯊꯥ ꯇꯔꯨꯛ ꯇꯥꯛꯀꯗꯕ ꯀꯩꯅꯣꯗꯣ ꯁꯦꯂꯦꯕꯁꯇꯣ ꯑꯗꯨꯗꯣ ꯊꯥ ꯑꯃꯈꯛꯇꯪꯗ ꯅꯠꯇ꯭ꯔꯥ ꯊꯥ ꯑꯃꯈꯛꯇꯪꯗ 20 days ꯊꯥ ꯑꯃ ꯐꯥꯗꯕꯗ ꯂꯣꯏꯁꯤꯜꯂꯒ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯇꯧꯅꯤ ꯀꯅꯥꯏ ꯍꯥꯛꯇꯛꯇ ꯊꯣꯛꯈꯕ ꯌꯥꯎꯔꯒꯦ ꯁꯤꯕꯨ ꯌꯥꯝ ꯊꯦꯡꯅꯔꯒꯦ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠ ꯑꯃꯃꯝ ꯑꯣꯟꯊꯜꯂꯣ ꯔꯣꯕꯣꯠ ꯂꯣꯏ ꯑꯣꯜꯂꯦ ꯑꯣꯟꯊꯜꯂꯣ ꯑꯩ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗꯣ ꯄꯨꯔꯥ ꯇꯣꯇꯦꯂꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯗꯨꯒꯤ ꯄꯥꯔꯇꯤ ꯍꯣꯏ ꯑꯗꯨꯒꯤ ꯄꯥꯔꯇꯤꯁꯨꯅꯦ ꯁꯤꯁꯦ ꯉꯁꯤꯁꯦ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯄꯥꯔꯇꯤ ꯍꯥꯏꯗꯣ ꯄꯥꯔꯇꯤꯁꯦꯀꯣ ꯌꯥꯝꯅ ꯃꯥꯒꯤ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯄꯥꯔꯇꯤ ꯃꯕꯥꯅꯤꯒꯤ 20 daysꯇ Exam ꯊꯥ ꯇꯔꯨꯛ ꯇꯧꯕꯒꯤ? ꯇꯥꯛꯀꯗꯕ ꯁꯤꯂꯦꯕꯁ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯄꯥꯔꯇꯤ ꯑꯗꯨꯒ ꯍꯥꯏꯌꯣ ꯃꯥꯏꯁꯦ ꯑꯣꯖꯥꯅꯤ ꯅꯦꯝꯕꯅꯦꯕ ꯅꯪꯕꯨ ꯌꯨꯝ ꯊꯨꯡꯅ ꯍꯥꯏꯗꯣꯏꯅꯦ ꯀꯩꯁꯨ ꯊꯦꯡꯅ ꯀꯧꯈꯠꯂꯛꯑꯦ ꯅꯪ ꯑꯣꯖꯥ ꯌꯦꯡꯉꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯁꯤꯗꯤ ꯔꯤꯌꯦꯂꯤꯇꯤꯅꯦ ꯑꯁꯦꯡꯕꯗꯨꯗꯤ ꯍꯥꯏꯕꯅꯤꯗꯅ ꯍꯥꯏꯗꯤ ꯑꯗꯣ ꯅꯪ ꯁꯤꯁꯦ ꯍꯥꯞꯇꯤ ꯍꯥꯞꯄꯛꯀꯅꯤꯀꯣ ꯍꯥꯞꯀꯅꯤꯍꯦ ꯍꯥꯞꯁꯦ ꯀꯩꯗꯧꯕꯩ ꯍꯥꯞꯄꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯁꯦꯡꯕꯗꯨꯗꯤ ꯄꯩꯈꯥ ꯂꯣꯏꯔꯒ ꯍꯥꯞꯄꯣ ꯍꯥꯞꯄꯦ ꯄꯩꯈꯥ ꯂꯣꯏꯔꯒ ꯄꯩꯁꯥ ꯇꯧꯒ ꯂꯣꯏꯗꯣꯏꯅꯣ ꯀꯔꯝ ꯀꯥꯟ ꯂꯣꯏꯗꯣꯏꯅꯣ ꯑꯁꯦꯡꯕ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯀꯥꯟꯗ ꯃꯊꯪ ꯆꯍꯤ ꯃꯊꯪ ꯆꯍꯤ ꯈꯪꯉꯣꯏ ꯑꯣꯖꯥꯅ ꯀꯩꯁꯨ ꯎꯔꯣꯏ ꯑꯗꯣ 1Kꯅ ꯀꯅꯥ ꯈꯪꯗꯣ ꯌꯥꯎꯔꯝꯃꯁꯨ ꯚꯥꯏꯔ ꯆꯠꯈ꯭ꯔꯗꯤ ꯚꯥꯏꯔ ꯆꯠꯈ꯭ꯔꯗꯤ ꯑꯩꯅꯦ ꯇꯝꯍꯜꯂꯣꯏꯗꯣꯏꯅꯦ ꯃꯥꯁꯇꯔ ꯇꯧꯒꯦ ꯆꯪꯉꯨꯔꯒ ꯑꯩ ꯍꯥꯏꯒꯦ ꯅꯠꯇꯦ ꯅꯪ ꯇꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯌꯥꯝ ꯊꯤꯅ ꯁꯣꯏꯌꯦꯕꯀꯣ ꯃꯣꯏꯒꯤꯁꯦ System ꯃꯣꯏ ꯈꯛꯇꯪꯒꯤ ꯌꯥꯝ ꯅꯠꯇꯦ ꯁꯣꯏꯌꯦ. ꯍꯥꯏꯗꯤ ꯂꯣꯏꯅ ꯄ꯭ꯔꯦꯁꯔꯁꯨ ꯀꯞꯄꯤ, ꯌꯥꯝ ꯂꯣꯏꯅ ꯊꯤꯅ ꯀꯞꯄꯤ. ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯦꯀꯣ ꯃꯤ ꯀꯞꯄꯕꯅꯦ ꯀꯞꯄꯕꯅꯦ ꯑꯁꯦꯡꯒꯤ ꯀꯞꯄꯕꯅꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯗꯤ ꯔꯣꯕꯣꯠꯇꯤ ꯅꯠꯇꯦꯗꯅ ꯀꯥꯏꯗꯒꯤ ꯇꯥꯁ ꯂꯣꯏꯅꯃꯛ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣ ꯑꯦꯁꯥꯏꯟꯃꯦꯟ ꯃꯌꯥꯝ ꯄꯤꯁꯜꯂꯛꯀꯅꯤ ꯑꯗꯒꯤ 6 months course in 20 days ꯑꯗꯨꯅ 6 months course in 20 days ꯀꯅꯥ ꯉꯝꯗꯣꯏꯅꯣ ꯑꯗꯨꯒ ꯑꯣꯖꯥ ꯐꯥꯎꯕ ꯉꯝꯃꯝꯃꯣꯏ ꯑꯗꯨꯒ ꯁꯦꯂꯦꯕꯁꯇꯣ ꯈꯇꯪ ꯀꯛꯊꯧ ꯍꯥꯏꯔꯒꯅ ꯅꯪꯗ ꯆꯥꯔ ꯂꯣꯏꯔꯦ ꯑꯩꯗꯤ ꯆꯥꯁꯜꯂꯨ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝꯕ ꯌꯥꯝ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯌꯥꯗꯦꯕ ꯂꯥꯁꯇ ꯑꯩ ꯌꯥꯎꯔꯝꯗꯣꯏꯅꯦ ꯅꯪꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤ ꯅꯪ ꯑꯝꯇ ꯌꯥꯎꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯉꯥꯛꯇꯅꯦ ꯆꯣꯛꯀꯦꯔ ꯅꯣꯏ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯕ ꯃꯤ ꯅꯠꯇꯤꯌꯦ ꯀꯔꯤ ꯖꯣꯁꯣꯗ ꯅꯪꯒꯤ ꯌꯥꯎꯔꯤꯁꯦ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯇꯤꯒꯤ. ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ 3ꯂꯛ 4ꯂꯛ ꯁꯨꯔꯝꯃꯅꯤ ꯑꯩꯈꯣꯏ ꯉꯥꯛ ꯌꯥꯎꯕ ꯑꯗꯨꯁꯨ ꯑꯩ ꯈꯣꯟ ꯉꯥꯛ ꯌꯥꯎꯕ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯌꯥꯝ ꯇꯣꯏꯅ ꯄꯨꯟꯕ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯑꯃꯅ ꯃꯥꯅ ꯗꯦꯜꯂꯤꯗ ꯑꯩꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯣꯏ ꯑꯍꯨꯝꯁꯤꯕꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩ ꯑꯩꯅ ꯑꯩꯒꯤ ꯀꯥ ꯃꯅꯨꯡꯗ ꯃꯥꯅ ꯃꯥꯏ ꯀꯥꯝ ꯑꯗꯨꯝ ꯑꯅꯤꯁꯤꯅ ꯂꯣꯏꯔꯦꯗꯅ ꯂꯣꯏꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯅꯤꯄꯨꯔꯗ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗꯪ ꯍꯥꯏꯕꯗꯣ ꯑꯗꯨꯗꯪ ꯍꯥꯏꯔꯒꯣ ꯕꯤꯞ ꯇꯧꯔꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯕꯤꯞ ꯇꯧꯔꯕ ꯍꯥꯏꯗꯤ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕꯀꯣ ꯑꯩꯒꯤ ꯕꯤꯞ ꯇꯧꯕꯗꯤ
ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖ ꯀꯥꯔꯤꯅꯤ ꯀꯥꯗꯕ ꯃꯤ ꯅꯠꯇꯦꯗꯅ ꯀꯥꯕꯅꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯅꯦ ꯁꯥꯇ꯭ꯔꯅ ꯀꯌꯥꯝ ꯇꯣꯂꯔꯦꯠ ꯇꯧ ꯉꯝꯗꯣꯔꯤꯒꯦ 이게 힘내 좀 내어줘봐. 혼자매. ꯆꯝꯕꯤꯔꯣ ꯌꯥꯏꯔꯣ 짬매. 많이 짜이게 먹거든요. 짬푸는 푸가 짜라. 소스 하고 나 뛰는 아니 저는 그다음에 너무 하이나. 응. 아이고 짜더니 작게 짜더니 알았어 많이 짜이네. 지랄에서 우리 짜인 적이 저번에 짝퉁 거. 아너 아나 아이 소스도 넣어. 진짜 안 먹어야지 맞아. แต่ค่อยมาเลยชุบิน่าให้คนเมื่อกี้ให้กับแบบมาผู้ชายสักตัวเรื่อง 하와이 좀 짜리. 야한 아이 뭔가 아니요 혼자 너래. 이나 집. จริงๆเรากินแล้วก็ 짜자. 응? 아이랑 드시는 거. ชอบรู้สึกชอบ 혼자다 뭐야 돼? 아 홍보가 다 밀건다 야 망하잖아. 저번에 난 친구들 났더라. 아우 틀리기. 거의 ไอ้ 많이 กาย 했는데 คำแบบว่าเอ็มวีกินปัสสาวะตรงเลยสิ 짝 돌봐. 응. 너가 나 떠요. 정말이다. 뭐야? 파라한테 또 뭐야 봐. 응. 또 다시 만나 때문에 짜도 절부디. 거의 맛있는 게 가기 đồng cái nghe năng mà luôn lắm á. 가기. 아이 진짜 이거 아예 나오라 된다 그래 너무 이거 진짜 가이드로 니고 니고 이제 용대라 너자가 잘 만나라 호스피탈더라. ไอ้ไหนเราจะไปสร้างห้างมวยจ้ะ 그냥 어디에 짜고 시짜고 하면 뭐 맛이 짜지. 사고 봐. 아니 배고프려고 소스. 아니 소스 이거 잘라면. 짜고 하면 뭐 짜지. 택시 자기라 아동 마칼라. 이거 신기고 빠지냐 나. 많이 난 키즈 아닌가. คิดจีโหราเนาะ 넌 해로라. 키즈 아닌데. เปลี่ยนเลย 키즈 킹 해야지. ไอ้ผู้หญิงเนี่ยพลาจะนี่ 아마스 토마토 라타. 나 이렇게 소스. 이거. 폴라자니. 키지와 이거 폴라자니. 그이와 이거는 잖아. 그이도래. 프레나 폴라자니 원래 시바티라고 했는 거야. 프레나 ไอ้หลอกหนูนี้แต่ไอ้ตามมันจะปลา 그냥 호와 넣어도 되겠다 이제 그냥 오늘 어. เฮ้ยหลวงการไม่ใช่ยังมองเขาอะไรกัน 야. 아이. 세계가 이러는 건 다. 그이. 세계가 이다. 뭐방 큰 거. 아이. จะมาขอโทษญาติเดินอ่ะชิลเนี่ย 이걸로 이 비디오 안 먹으려고 그래 야, 뭐 이거. เมื่อกี้คุณนำดูว่าไอ้คุณนำที่เราหมู่บ้านเราเลย 비디오 이나 먹어 거의 많은 애 남들이 있어 비디오 세 좀가 어디 이제 뛰면 미미 있는 잡들 나 돌아보지 잡들 아드나인 하이드 라이크 미치 갑다 배 와티라 하이드나. 너가 있는데 놀래기도 못 놀자 아이, 강대. งาซีซีงามถอยปลาลาฟังเกะโอเคเตะ 거의 막 그냥 민선 뺨 말해봐 거의 이 아또가 사실 애들 자꾸 거기 가서 주냐 많은 이제 인단 말이 안 돼요 เอาตัวไหนชุ่มเอายาวเดียว 나만 얘는 게 얼마 땅이거든 땅이래 아니 좀 취하고 되게 중요한 얘기죠 이러면 그때 거기가 야 이런 거 하는 시간이야 정말 걔는 잘 말해 원래 나하고 무슨 mamma 하이드 에 그거 많아. 배우다 왜. 잘라가. 네가 이렇게. 왜 그래? 화를 내다 이거
ꯆꯠꯂꯝꯗꯥꯏꯒꯤꯅꯦ ꯁꯤꯅ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯕꯤꯗꯨꯝ ꯆꯠꯂꯝꯗꯥꯏ ꯕꯁꯅꯦ ꯕꯁ 11 ꯊꯣꯛꯑꯣ ꯏꯁ ꯅꯪ 11 ꯊꯣꯛ ꯃꯤ ꯚꯤꯗꯤꯑꯣ ꯈꯣꯡꯅ ꯂꯥꯛꯄ꯭ꯔꯥ ꯊꯤꯜꯂꯤꯌꯦ ꯃꯌꯨꯝ ꯃꯌꯨꯝꯗ ꯊꯥꯗꯔꯝꯒꯦ ꯇꯧꯕꯅꯤꯗ ꯑꯉꯥꯡꯁꯤꯡꯒꯩꯁꯦ ꯌꯥꯝ ꯉꯥꯎꯁꯟꯅꯩꯑꯕ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯤ ꯑꯅꯤꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯕ ꯃꯤꯅꯦꯕ ꯃꯤ ꯄꯩꯁꯥ ꯇꯥꯜꯂꯤ ꯃꯤ ꯄꯩꯁꯥ ꯇꯥꯜꯂꯤ ꯁꯥꯇ꯭ꯔ ꯑꯃꯨꯛ ꯂꯩꯁꯟꯗꯅ ꯃꯣꯏ ꯅꯪꯅꯕ ꯊꯤꯜꯂꯛꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁ꯭ꯋꯥꯏꯗ ꯁꯥꯏꯀꯜ ꯊꯧꯗꯒꯦ ꯐꯤꯕꯝꯁꯦ ꯁꯨꯄ꯭ꯔꯤ ꯅꯪ ꯂꯥꯛꯑꯒꯦꯔꯥ ꯑꯩꯈꯣꯏ ꯆꯠꯂꯝꯃꯣꯔꯥ feels so weird ꯌꯥꯔꯤꯕꯣꯅ ꯑꯣ ꯍꯩ ꯌꯥꯔꯦ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯕꯗ ꯀꯅꯥꯅ ꯁꯥꯏꯀꯜ ꯊꯧ ꯍꯩꯇꯒꯦ ꯍꯪꯈꯤꯕꯗꯣ ꯌꯦꯡꯉꯣ ꯑꯥꯗ ꯒꯥꯔꯤ ꯁꯥꯏꯀꯜ ꯊꯧꯍꯟꯈ꯭ꯔꯒ ꯑꯩꯈꯣꯏ ꯕꯥꯗ ꯊꯧꯍꯜꯂ ꯂꯩ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯃ ꯂꯩꯔꯝꯃꯦ ꯃꯔꯛꯇ ꯌꯥꯎꯔꯝꯗ꯭ꯔꯤꯁꯤꯅ ꯑꯩ ꯀꯥꯎꯔꯦ ꯁꯥꯏꯀꯜ ꯊꯧꯕꯒ ꯂꯣꯏꯗ ꯁꯥꯏꯀꯜꯁꯦ ꯀꯩꯅꯣ ꯑꯃꯈꯛꯅ ꯂꯧꯈ꯭ꯔꯒ ꯑꯃꯈꯛꯅ ꯊꯧꯔ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯩꯇ꯭ꯔꯦ ꯁꯥꯏꯀꯜ ꯊꯧꯕ ꯌꯨꯇ꯭ꯌꯨꯕꯔꯅ ꯁꯥꯏꯀꯜ ꯊꯧꯕ ꯀꯩꯒꯤꯅꯣ ꯍꯩꯕ ꯌꯦꯡꯉꯣ ꯌꯥꯕ꯭ꯔꯥ ꯑꯥꯎ ꯒꯥꯏꯅ ꯅꯪ ꯍꯩꯇꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯨꯗꯣꯏꯅꯤ ꯃꯤꯉꯣꯟꯗ ꯂꯣꯡꯅꯤꯀꯣ ꯊꯧꯔꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯄꯩꯁꯥꯗꯤꯁꯤꯕꯨ ꯀꯩ ꯂꯝꯗꯩꯅꯣ ꯑꯝꯇ ꯅꯞꯈ꯭ꯔꯒꯦ ꯃꯅꯤꯡꯗ ꯌꯥꯒꯗ꯭ꯔꯣ ꯃꯅꯤꯡꯗ ꯅꯞꯄ لا 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 ꯍꯩꯔꯦ ꯉꯁꯥꯏꯒꯩ ꯃꯥꯁꯦ ꯍꯩꯇꯕ ꯑꯣꯏꯅꯤꯡꯕꯅꯦ ꯁꯥꯏꯀꯜ ꯌꯥꯗꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯥꯏꯁꯦ ꯊꯧꯔꯣ ꯌꯧꯔꯝꯃꯣ ꯑꯃꯨꯛꯇꯥꯅ ꯕꯥꯏ ꯕꯥꯏ